MOU sign taunaba Kuki zosingi interest Ngak Senba Ngamloi National Highway 2 Imphal Dimapur lambi hangdokpa haibasi Kuki zosingi nate hairiba khongthang asi majority oiriba Maitai community gi damaktani aduga Churachampur miyamna hauji awaba amasung chaba phangdabagi khudongthiba kaya ama mayoknari haina Zomi Council na thadorakpa cherol amana hairi cherol asina makhatana hairibana atopa kangbu amaga MOU sign taunaba haibasi Kuki zomiyamgi interest Ngak Senba nate Haukiba tha kaya asi Kuki zo family kaya ama awaba kaya mayok ngaduna lakli tha kaya gas phangana lakli makhoi gi masa masu sing pijanaba seng phangdabagi awaba mayok nare amaromda National Highway 2 asi Nagaland manungda amasung Imphal phauba lakpagi highway gi saruk sengda anti social elements sengna elegant tax amasung nam haduna sel khaibagi thawong kya chathari government gi maikai digi hairiba gang khupu asi mapung phana muthatriba phawbadi highway hangdokpa haibasi anti social elements sengna chathariba thawong sing asida pungning thogatpani haina logani adumakpu Churachampur district ki oina de NS 2 thingjinaba natragana ayet apan kya piba asina makhoida kanaba kaya fangale maru oina mamangi ama matamda anti social elements singna FCI supply gi sada kul lauramba adu Mizoram phawraga Churachampur tamna pusilakhiba asina ngasidi hairiba sing adu kanba ngamle National Highway gi mafam kyada ka henba thawong kya chathariba amasong miyoi kya gi matakta human right khongaunaba gi thawong sing chathariba si kokhandriba phawadi primomen lehenba haibase wahan thok leite asigomba exploitation gi thawong sing asida Churachampur gi miyamna tumina khak leiroi National Highway da chathariba elegant tax sing lobagi thabak ase khudakta thingadabani amasong miyamda phangpham thokpa pochai sing transparent leina asengba phangpham thokpa miyoi singda fangangadabani haire Amukona Jamhao Mihat Thina Hatlambadu Condemn Toulakli ngarang ayu pung 8 tabada All Manipur United Clubs Organization amukogi office ta apunba saktam sagatnaba amadi tangdu leitaba puraknaba honabada asoba thodang lobiramba Thadau Literature Society Assam gi chairman oina thopuramba Ngak Jamhao sahi yakai mapanbu Manipur gi apunba gi saktam thugaiba pamba UKDA AMADI KRA gi militant ni singnaba singna haukiba August 13 da Mihat Thina Hatlambadu All Manipur United Clubs Organization amukona yamna kana condemn tawba phongdokpaga loinana laikhidaba thadau lusingba asibu kai kumnaba utpo oina minute ani 2 minute lepki amade laikhidaba ki thawaina lairam lenda ingna chingna leunaba bapugi mafamda su thongni jake PM September 18 da Imphal da laklaba yai tha asigi 18 da Prime Minister Narendra Modi Mizoram amasung Manipur da laklaba yai haina official oiba paugi source amana hairi pau asida makhatana hairibana numit asimakta da Prime Minister Narendra Modi Mizoram da nauna saba new Bairari Sairang Railway sangagani thauramadu ga loinana matungda Prime Minister Narendra Modi Aizol dagi Manipur da akhanana flight ta chatlaba yai haina Aizol gi state officials singe maikai dagi phongdorakle adumakpu Prime Minister office dagi hauzik phawbu goina Prime Minister Modi mani Imphal da chatkani haibasi official oina statement amata thokpa leitre adumakpu Prime Minister Imphal khongsak ka mari lena chief secretary na ngara akhanana mifam pangthokpa leikre NUPA NUPI PUNDUNA SANEI YUNEIDUNA JWAR SANARAMBA AMADI NATTABA LICHAY CHATPHAM AMA MAIRA PAIBI SINGNA THUGAIKHRE NUPA NUPI PUNDUNA SANEI YUNEIRAGA JWAR SANARAMBA AMADI NATTABA LICHAY CHATPHAM AMA NINGTHOKABA NUMITKI NUMIDAंगDA MAIRA PAIBI SINGNA THUGAIKHIBAGA LOINAना NUPA NUPI 18 phagatuna पुलिस सिनाखरे हाइरे पाउ असिना मखाताना हाई इम्फाल ईस्ट डिस्ट्रिक्ट के न्यू सेकोलदा लेबा गुरुमयुम बिमोला चाही Humphumanga Mapureba Laikhidraba Arun Kumagi Yumda NUPA NUPI PUNDUNA SANEI YUNEIDUNA JWAR SANARAMBA AMADI NATTABA LICHAY CHATPHAM OIRE HAIBAGI akaknaba pau ama fangbadagi Khurai Konsam Laikai apunba nupi lupna chatthakiba drafta miyoi sing adu phagalaba matungda police sinakre pharaba miyoi sing adu de Waikom Santosh Kumar chahini puhumdoi atopa W Biramne Maitram Makha Laikai Rosan Thodam chahini pu apokpagi ming TS Mane Seng Uripok Khaidam Laikai Nauram Rosan chahini Punitoi apokpagi ming and Tomal Singh Kakjing Lamkhai Huirem Sasikanda Sahikul apokpa ming Hey Sonamane Bamon Kampu Rebecca Kumantem Chahi Kumapan apokpagi ming KS Subol Singh Hairok Bazar Nongthobam Tasna Begum Chahi Kuntramare Mapuroibagi ming MD Khairuddin Langthabal Lep Mayai Lekai Hausi Hausna Lamfen Jaifa Lekai da Leiba Dipali Kangzam Chahi Nimpu apokpagi ming K Bimochal Singh Nongaibung Academy Road
Rebecca Yungkhaibam Chahi Kuntra Taret Mapurebagi Ming Saugrapam Jogendra Jet Singh Pisum Thong Oinam Lekai Thingbaizam Anju Devi Chahi Yankhaini Thoi Mapurebagi Ming Birtiken Sarma Mahabali Mamang Palace Compound Naurem Rosni Devi Chahi Kuntra Apokpagi Ming and Rosan Singh Kaksing Lifam Haubam Ibemcha Devi Chahi Nipumanga Mapurebagi Ming Malangba Pongna Bazar Maibam Sanathoibi Begum Chahi Kuntramapan Mapureba MD Abdul Ramid Lefamna Irong Makhalekay Hauzik New Second Ngasepam Asalata Devi Chahi Niputaret Apokpagi Ming NG Churchan Singh Lefamna Yurembam Mamang Lekay Degini Haide National Highway dagi Tangjeng FCI Godown Taban Lambi Atubada Semjinaba DC the Kangankre National Highway 102 Imphal Muri Lambi dagi Tangjeng FCI Godown Taba Lambi gi Phibam MPCC gi President K Mega Sandrana Mari Leinaba official sing yauna yengsin khibaga loinana athupa matamda lambi semjinbagi thabak lokhanaba Mari Leinaba singda instruction pinaba DC Thobal Hana Kamaida Khangankre athubada lambi semjinlagani haibagi thazaba mafam adugi khunja singda pibadagi lambi asida tawthoktuna gari chatpada khunja singna athingba thamlamba adu handokre Thobal District ke Manungdana National Highway dagi Tangjeng FCI Godown Taba Lambi Paring Ngarang MPCC gi President K Mega Sandrana DC Thobal Hana Kamai ADM Thobal PWD CANPD amasung FCI gi authority Singapore yengsing kre lambi asi seng puba arumba gari sing toina chatpa aduga mari leinana Authority na sumatam kayagi mamangdagi sembidabadagi asuki matik phibam solakpadagi lambi asigi nagyeta khundariba khoisaunaraba khunja singna lambi asi tawthoktuna gari chalhandana thamlakhibani FCI Godown asidagi district mari haibadi Thobal Kaksing Tengnopol amasung Tanjung district ki miyamgi PDS item sing supply tobuna lambi asi yamna maru oiba lambi ama oiribani maram masina lambi asi athuba matamda ningthina semjinanaba MLA K Mega Sandragi Makedagi Ayiba Serol Amaso DC Thobal the Pituna Mari Leinaba Department Singda Thuba Matamda Tabak Lokhanana Bakhangan K Masigi Matungda MLA na Khunja Singda Lambi Asi Athubada Semlagani Haibagi Thazaba Pibadagi Lambi Asida Gari Chatpada Thamlamba Athingba Adu Khudaktagi Handokre Prime Minister September 18 da lakani haina riba asiga mari lenana Kangla manungda Prime Minister gi WANGANGPHAM amadi ANOUBA helipad chemka chagatpa hokre Bharat ki Prime Minister Narendra Modi September 18 da Manipur da lakpa yai haina yamna kanna ngangnaringai cherek asida Prime Minister na Manipur da laklaga miyamda wangangadaba mafam Kangla manungda oigadore masigidamakta Prime Minister gi WANGANGPHAM semjin sajinbagi tabak akanba mongda tathaba hokre Pawasna pangbagi matungina de Prime Minister na WANGANGPHAM oigadoriba si Kangla manunggi Kangla Hall gi mamangda leiba mafam asida oigani Kangla manungda WANGANGPHAM platform ama semnabagi damakta mamangtha August ki 18 da mapandagi team ama Imphal da thunglare data gari nipan da LAKPA team asina makoina loinarakliba data gari nipan aduda PM na wangangadoriba platform sanabagi machak mathumsing loinamak loinarakhe hauzik platform sabagi thabak tawgadoriba mapangi team adu Kangla manungda leiriba Kangla Hall gi maning thangba sarukta makhoigi matam kharagi lefam chafam sengatuna hauzik leiri loinana Kangla Hall ki mamang thangba lampaki saruk aduda Prime Minister Narendra Modi gi WANGANGPHAM oigani haina ngangnariba mafam aduda ngarangdagi hauna sem sabagi thabak pakhatpa hokre Prime Minister na Manipur da lakani hairiba siga mari lenana Kangla manungda ANOUBA helipad amasu sengat sagatpagi thabak hauji pakhatpa hokre Nauna semgot sagaliba helipad asi Kangla manungda hana leiriba helipad adugi hek makha thangba sarutani hauzik ANOUBA helipad asi mapung pana semgot nabagi thabak yamna kana paikhali loinana Kangla manungda pung kun marigi security section tharangi tabaksu paikhat pangarangdagi hokre hairi panba yabadi Prime Minister Narendra Modi na Manipur lakani haina ngangnariba ase lengaki makedigi ngasi phawba official oina laksokpa leitre adubu Prime Minister gi khongsak ki mangoina na Kangla dagi hauraga Imphal International Airport phawba tidim lambi gi nagyeta leiriba awangba building sing masak khangdolaga Ngak Senba gi thabak paikhat pa haure amadi lambi paring asida maram chadna lambi gi nagyeta Polam kaya paisinbagi ating basu thamkre haibasu laikrabani